Lakhipuronline puthokjaba August ki tang 9 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba pau Lakhipur Handloom Unit na 9 suba National Handloom Day pangthokkibaga loinana akhanna puthokpa moirang thokpa lengyan fi amasu miyamda utkre. Azadi ka Amrit Mahotsav kamari leinana Ward number 10 gi Ward Commissioner na jati ki firal amamam kudol tamkre. Akstana silangduna medal laurakraba sanaroi singi maphamda harau tayamba phongdokre. Bidhata na Kaptanpur Wapok Pitarning da free medical camp amamai pakna pangthokre. Jiribam amadi Wangai Chung Pauk section gi marakta nupi ama rail engine takpada sire amasung Tamenglong jila gi Pangkot Phai ising chaibi gi maphamasi lam koiba singi awa pathapam oina semjin gadawri. Haujik mapung oiba pau tabirasi. Lakhipur Khumanda laiba Department of Handloom and Textiles Government of Assam gi Weavers Extension Service Unit Lakhipur na silangduna August ki tang 8 nongmaijing numita 9 suba National Handloom Day pangthokre. Thauramda Srimati Joy Christina Ngamlai Assistant Commissioner Lakhipur Subdivision amadi Leisungam Robindro Vice Chairman Lakhipur Municipal Board na mathangsina athoiba mithung amadi akhanaba mithung oina saruk yakhi. Thauramgi ahobada Handloom Lakhipur Unit ki Inspector Srimati Vijaya Singhana taramna okpagi warol piki. Bharat ki 63 suba ningtam numit ka mari leinana Inspector Vijaya Singha amadi Demonstrator Binarani Devina inau nongna puthokpa jati ki phiral gi machu ahum suna yauraba moirang thokpa lengyan phi ama athoiba mithungna sakta khe. Thauramga mari leinana akhanaba phisaroi tarukta ikai khumnaba utki. Akhanaba phisaroi sing adudi Sarmila Singha, Kesabati Singha, Premlata Devi, Brinda Saki Devi, Romina Devi amasung Kiranmala Singhani. Thauramgi loisilakpada phisaroi sing amadi miyamgi maphamda Bharat Sarkar gi Har Ghar Tiranga gi pandam amasung Assam Lengak ki Swarnirbhar Nari Scheme asibu miyam puna mapung phanminasi haina Unit asigi Inspector Vijaya Singhana Lakhipur Handloom Unit ki maigi degi appeal tawki. 9 suba National Handloom Day gi thoram Karimganj jila dasu Assistant Director Handloom and Textiles na sinduna loisang asimakta da pangthokre. Panbayai ing kumjalising ani ga 15 da Prime Minister Narendra Modi na Chennai da ahanbo ina National Handloom Day hodokhi. Lakhipur Khuman Ward number 10 dagi Independent Mirep oina mai paktuna Ward Commissioner oiribi A Joyasri Singhana silangduna Bharat na ningtamba phangbagi chahi 63 suba Azadi ka Amrit Mahotsav kamari leinana miphamama haurambam kesogi sangai dangarang nongmaijing August ki tang 8 ta pangthokre. Miphamda saruk yakiba khwai miyamda ikai khumnaba utuna jati gi phiral amamam kusinaki loinana dais ki leiteng oikiba ahal tarada Mera Bharat Mahangi lengyan phi amamam supiduna ikai khumnaba utuna miyam punna Bharat imagi kholau su lauminaki. भारत माता की मोदी सरकार की मोदी सरकार की मोदी सरकार की Maruti Suzuki Arena showroom ama Kasar Lakhipur gi Fulertol Chingya lekai da hangdok jare. Gari leibining basingna showroom asida lengbiratuna hojik pijariba offer sing asigi kudong chaba lobiu. Adomgi amanba car ahanba car da exchange tawbagi kudong chaba su pijari. Ngasi mak pau phaunabiu branch manager Dilip Singha mobile number 8471840737 natraga 9435218331 da pau phaunabiu. All Kasar Sepak Takraw Association Akstana Sinduna ngarang Poilapul Community Hall da handak ta Bangkok ta pangthokiba Kings Cup Sepak Takraw Championship da bronze medal lawrakrabi Ayekpam Priya Devi amasung Assam Youth Olympic Games da saruk yakiba sanaroi sing coach amasung manager singi maphamda harau tayamba phongdokre. Thauramda Lakhipur gi MLA Kausik Rai
MDC Chairperson Mutum Rina Singh, Mandal President Sanjoy Thakur, Aksta की President RK Sanahal, DSA Lakhipur की Chief Patron Pradeep Kumar De, Aksta की Advisor Singh O Biramani Amadi S Raskishore Singh, Krira Bharati की State Joint Secretary Pijus Das, MDC Member Sunamani Singh, Aksta की Vice President Nabachandra Singha, Technical Director Premakanta Singha, Chief Referee S Birachandra Singha na chingba miyoi singna mathang sina athoiba mithung ikai khumnaba mithung sing oina daista phamki. Thauramga mari lenana MLA Kausik Raina, Priya Devi amadi atai sanaroi singna Bharat ki mingchet porakpada thagat pa phongdokhibaga loinana tungda su mahaki maigedagi pangba jaba mateng soidana pangani haibagi wafam phongdokhi. Vidhata की थौसिल मखादा लखीपुर केंद्र की मनुंग चना लेबा कप्तानपुर वापोकपी टर्निंग दा फ्री मेडिकल कैंप अमा माय पाकना पांगथोखरे इसिंग इचाव की मतुंगदा ओइरकबा हक्सेल की खुदोंगथिबा कया मायोकनरिबा मियाम की मतिंग पांगननबगी पांदमदा पांगथोखिबा फ्री मेडिकल कैंप असिदा लायेंगबा खक्ता नतना हिदाक लांगथक्सु ममल लौदना येंतोखि कैंप असिदा नुपी अंगांग यावना मियोय चंगमागा कुंतरुक रोम लायेंगबा लोइनना हिदाक लांगथक्सु येंतोखि हाइरि फ्री मेडिकल कैंप असिबु मपुंग फाननबा होनबदा फ्री मेडिकल कैंप असिबु मपुंग फाननबा होनबदा मतेंग पांगकिबा डॉक्टर सिंह डॉक्टर रामोदास डॉक्टर किशोर उपाध्याय डॉक्टर पाबेल सिकिदार डॉक्टर तोनुरितो चौधरी डॉक्टर किरण मोयपाल लोइना तेंगबांग बिरखिबा लमदम अदुगी जिलेनाव सिंगी मफमदसु विधाता की सेक्रेटरी सलाम रंजनना थागतपा फोंदोरक्ते जिरीबाम अमदी भांगाई चुंगपाव सेक्शन की मरक्ता नुपी अमा रेलगाड़ी की इंजिन तकपदा सिरे थौदोक असि ngarang नोमाइजिंग अयुक पुंग 8 रोम ताबत थोखिबने हाइना जिरीबाम रेलवे की माइगेदगी जिरीबाम PS ता खंगहलखरे हाइरि हिरम असिदा जिरीबाम पुलिस ने केस अमा लखटखरे नुपी असि फुट मरी के इंची 9 रोम वांगी कुचु मुई चाही 95 दगिना 50 रोम ओइगनी मामाई सांगतक तवी मसा पाई अंगांगबा मचुगी सारी अदुगा असंगबा मचुगी फुरिट लिली असि बागचांग जिरीबाम डिस्ट्रिक्ट हॉस्पिटल की मोर्ग ता थमले महाकिने हाइबा इमुंग मनुंगी मियोय अपतना क्लेम तौरबा लेट्री हाइना जिरीबाम पुलिस की माइगेदगी ओसिना थोकपा जेरोलमदा हाइरि तमेंगलोंग जिला की ताउसेम सब डिवीजन की मनुंग चना लेरिबा पांकोटफाई वाटरफॉल असि पांकोटफाई की विलेज चीफ देहा चोंगलोइना तमेंगलोंग जिला की फाइटोल सेगमेंट की एग्जीक्यूटिव ADC मेंबर हाटलिंग दोंगलदा सिनजरे हाइना अगस्त की तंग अनीदा पौमी सिंगा उनबा मदा विलेज चीफ देहा चोंगलोइना फोंदोकिबगी वापम जिरी न्यूज नेटवर्क तगी फंगबा पाव अमदा फोंदोरक्री पांकोटफाई की विलेज चीफ देहा चोंगलोइना पांकोटफाई की सिंग चाइबी मफमसी तमेंगलोंग जिला की DC न पीबा मैप अमदी गेजेट याउदुना लेरबा मफम अमनी हाइकी महाकना मखाताना हाइरदुना पांकोटफाई इसिंग चाइबी असि सिनरे हाइना फोंदोखि हिरम असिगी मतंगदा फाइटोल सेगमेंट की एग्जीक्यूटिव ADC मेंबर हाटलिंग दोगलना वाटरफॉल असि निंगथिना यंगसिनगनी हाइना फोंदोखि याकी मिंगना दिया तोंगलोय जिबो पांकोटफाई विलेज तोसिम सब डिवीजन तमेंगलोंग डिस्ट्रिक्ट मणिपुर दिगिनी सी अकोइना उरीबा वाटरफॉल सी याकी लमदनी हाइटोन सेगमेंट की ADC मेंबर ओइबिरिबा मिंग ओइना पंजबदा इसी मैडम हाटलिंग महांगना मसे एना तौबा ngamgani एना इसाना पुथोकपा नत्रगा अमरु मपांदगी नीबा नत्रगा सरकारदगी नीबा एना होनगे एना तौगे हाइबसिदा एगी थवाइगा एगी पुलिंगा इपेन पेंजरे मरामदुना मसीदगी मैडम हाटिंगदा मागी कुत्ता एना सिजनरे हाइबसे एना फोंदोये अदुगा Government administration side dagi aina honorable CM da honorable awangbo na je ama ikhatire aduga honorable CM na tourism deputy hauba ai hada bire adudagi soidana khoidi
Honorable CM Nikyang Makada angamba mateng supangani hay na ay thaya basulege aduga mayam gi apamba maonga isinsu ntham thada su kalen da su adum tanaba ay isagi side da su onnagani koi government side da su ni ba ay niraga request to wait to raga ay adum mamnaba honnage hay da ay thamgani Aroibada maruiba pau amukhanna Lakhipur Handloom Unit na Nipan Suba National Handloom Day pangthokki bagaloinana akhanna puthokpa moirang thokpa lengyan fi amasum yamda utkre Azadi ka Amrit Mahotsav kamari leinana Ward number 10 gi Ward Commissioner na jati gi firal amamam kudol tamkre Akstana silangduna medal lawrakraba sanaroi singi maphamda harau tayamba phongdokre Bidhata na Kaptanpur Wapok pi turning da free medical camp amamai pakna pangthokre Jiribam amadi Bangai Chungpauk section gi marakta nupi ama rail engine takpada sire amasung Tamenglong jila gi Pangkhot phai ising chaibi gi maphamasi lam koiba singi awa pathapam oina semjin gadawre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare